Manipuri thokiba fake encounter singi Achumba Wayel Fangkhidra Haibagi Chingmaba ma imung manung singda chauna leire haina ifamgi president Renu takhelambamna phongturakli wafamasi extrajudicial victim families association Manipur ifamgi Taratare suba mapo kumon thoramda mahangna phongdokhibani palace compound leiba lamyan basanglenda ngasi pangthokiba thoram aduga mari leinana Renu takhelambamna hai Manipur thokiba fake encounter singi matangda sathariba case asi matam yamna sangzilaklei sahi tarat faraklaba fauba fake encounter gi thodok singi matangda chaba chumba Wayel fangdri Hauzik fauba Achumba Wayel fangdaba shina imung manunggi miyoi singda asamang silakpa amadi Achumba Wayel Fangkhidra Haibagi Chingmaba leire Adum oinamak ifamna ngasi su fake encounter gi thodok sing asigi Achumba Wayel fangnabagi damak lepli haina mahakna phongdokhi mahakna makata na hai lamdamasi da thokliba fake encounter gi thodok asigi matangda Supreme Court ta thangalakiba case ka mari leinana CBI na Ministry of Home Affairs ta prosecution sanction lankhalakna ba direction pikiba du hauji fauba lankhatana leire masi yamna ningba kainingai ni hauji mikhalgi matam yausilaklei Mikhalgi matamda afspamadi fake encounter gi issue pushilaktuna politicize tauduna bot khom na ba honarakpagi mami tarakli ba si yamna laibak thibani haina mahangna makataki victim sing asu koina ngairi se kanadano akhoi gi wakat phamje kanadano akhoi na haidui se haibase akhoi je ajumaina marak chida leireba amadi court ki amadi legislature gi marak se kanana no akhoi gi damakta chenbi doisena akhoi gi victim gi side tagi di akhoi honabom thokpaje yamna angobo thak ta honare supreme court amada case tharaga asu amsu kuina lakpa haibase migi matam paisa myam ama akhoi da changine ba ado ngasi phawbada akhoi sigi phangdaba sigi pendaba nungai tabadi leije aduga amuk hojik election gi matam yoksale ko sigi matangda amuk hogiba 2017 dana election asida asfa amadi akoigi sigi koigi fake encounter gi casing ase yamna koigi BJP sina kai haiduino heta mokoina miyeng changbira dauna politicize ek tawraga haukiba sakardana asina halambani sina tawrambani haraga hekta moina tawda tawbirabo dawna truth commission semni akhoi gi damakta ifonggi damakta moina lepkani ka haraga akhoi de thajaba yamna pigi bako matamduda adubu ngasi phawbadadi akhoi gi thajaba se makoina loina manghalle Thawramaduda fake encounter da laikhidraba singi imung manung tongan ba CSO singi luchingba singamadi tongan ba miyoi kayana fake encounter gi thodok da laikhidraba singi mafamda haika laika tamduna ikai kumna butki Thawramadugi sarugama oina kumjali sing ani kunmapanda lalhoba pumut muthat kani hairibasi fake encounter amuk haurakadawribra haibikiramasida panel discussion amasu pangthoki Social scientist Dr. Danavir Laistrom na moderator waiduna pangthokiba panel discussion aduda Indira Gandhi National Tribal University gi associate professor Homen Thangzam Manipur Police ki hanagi additional SP Thongnauzam Brinda UNI gi Chief Bureau Ningthokongzam Satyajit amadi advocate Wahengbam Joy Kumar na panelist oina saryaki